ꯏꯁꯥꯁꯤꯗꯣ ꯆꯥꯕ ꯌꯥꯝ ꯍꯧꯖꯈ꯭ꯔꯦ ꯄꯄꯥꯅ ꯑꯗꯣ ꯉꯁꯤ ꯑꯃꯨꯛ ꯂꯩꯁꯜꯂꯛꯑꯦ ꯏꯁꯥꯁꯦ ꯁꯅꯦ ꯑꯃꯨꯛ ꯀꯣꯛ ꯊꯤꯔꯝꯒꯅꯤ ꯐꯪꯉꯝꯃꯔꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯏꯁꯥꯗ ꯇꯥꯈ꯭ꯔꯦ ꯚꯟꯗ꯭ꯔꯥ ꯆꯥꯅꯕꯒꯤ ꯍꯧꯕꯒꯤ ꯂꯥꯛꯅꯔꯤꯁꯦ ꯔꯤꯡꯀꯤꯒ ꯑꯩꯅ ꯀꯩ ꯀꯧꯗꯣꯏꯅꯣ ꯕꯦꯃꯤꯆꯥꯗ ꯀꯩ ꯀꯧꯗꯣꯏꯅꯣ ꯏꯆꯥ ꯅꯨꯄꯥꯅ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯃꯥꯏ ꯇꯧꯐꯝꯁꯤꯒ ꯃꯤ ꯃꯁꯤꯡ ꯀꯌꯥ ꯁꯨꯔꯒꯦ ꯌꯦꯡꯒꯦ ꯑꯝꯇ ꯑꯗꯨ ꯃꯣꯏꯗꯣ ꯒꯤꯇꯥ ꯑꯩꯅ ꯑꯃ ꯏꯔꯤꯁꯦ ꯑꯩꯈꯣꯏ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯆꯪꯗ꯭ꯔꯤꯕ ꯔꯤꯡꯀꯤꯒꯤꯁꯦ ꯑꯗꯨꯅꯅꯤ ꯃꯅꯤ ꯅꯠꯇ ꯃꯥꯔꯦ ꯆꯣꯝꯄ꯭ꯂꯥ +1 +1 ꯁꯤꯅ ꯑꯩ ꯑꯃ ꯑꯃꯅ ꯆꯦ ꯎꯕꯤꯅꯤ ꯍꯥꯎꯕꯅꯣ ꯑꯥꯂꯦꯕꯨꯗꯣ ꯆꯤꯌꯣ ꯆꯤꯌꯣ ꯍꯥꯎꯏꯅꯦ ꯃꯆꯥꯅꯤꯅꯦ ꯂꯦꯕꯨꯁꯦ ꯍꯥꯎꯕ꯭ꯔꯣ ꯄꯤꯁ ꯀꯌꯥꯅꯣ ꯃꯆꯨ ꯍꯥꯞꯇ꯭ꯔꯦ ꯅꯪꯒꯤꯁꯦ ꯃꯧꯊꯥꯡꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯗꯤ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯄꯥꯅ ꯑꯣꯏꯅ ꯊꯣꯡꯗꯗꯣꯔꯦ ꯏꯂꯤꯁꯥ ꯁꯤদ্ধꯣ ꯍꯪꯒꯥꯝ ꯃꯔꯨꯒ ꯇꯧꯅ ꯏꯂꯤꯁꯥ ꯊꯣꯡꯕꯤꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯁ꯭ꯇꯤꯝ ꯇꯧꯗꯣꯏꯔꯥ ꯁꯨꯃꯥꯏꯅ ꯌꯥꯔꯦ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯔꯤ ꯍꯧꯖꯤꯛꯇ ꯅꯝ ꯂꯣꯏꯈ꯭ꯔꯦ ꯂꯣꯏꯔꯦ ꯊꯥꯎꯁꯤꯕꯣ ꯇꯧꯊꯔꯦ ꯁꯤꯅ ꯀꯣꯟꯅꯒꯤ ꯃꯊꯪ ꯑꯩꯕꯨꯅꯦ ꯐꯤ ꯇꯧꯖꯔꯝꯃꯤꯅꯦꯕ ꯑꯗꯣ ꯁꯤꯗ ꯂꯥꯛ ꯚꯟꯗ꯭ꯔꯥꯒꯤ ꯋꯥꯔꯤꯗ ꯐꯤꯒ ꯂꯣꯏꯕ꯭ꯔꯥ ꯈꯪꯗꯦ ꯉꯁꯤ ꯂꯦꯕꯨ ꯆꯥꯔꯤ ꯔꯣꯁ ꯂꯧꯅ ꯑꯩ ꯂꯦꯕꯨ ꯆꯥꯔꯤ ꯄꯣꯠ ꯆꯩ ꯉꯁꯤ ꯑꯗꯨꯝ ꯂꯧꯊꯣꯛꯑꯁꯤꯔꯣ ꯍꯌꯦꯡ ꯉꯥꯇ ꯂꯧꯕ ꯉꯥꯗꯨꯅ ꯍꯌꯦꯡꯇ ꯂꯧꯕ ꯑꯅꯤꯗꯨꯒꯤ ꯃꯔꯛꯇ ꯑꯃ 이래네 빠나는데 과수 자우네나 하려네. 노르바. 벌써 노르바. 바로 이게 알루. 아나 그노 키로니 마카. 키로니 마카. 아두게 디타오 델리타. 모로 100g. जीरा 200g. हल्दी 200g. तो मैं तो नहीं मोरो 100g 못 받으래네. 오이네. मोरो 100g 못 받으래. 오이네. 모로 200g. अदिगे दी ये चेना का मोया मेथी पासपोर्ट पैकेट जो बतरा भी पैकेट में लगो कुन सिंग पा न क्वा मोरो अगर न पान क्वा जल्दी ले 200 ग्राम अदो हरे निंदा अदि के साथ अदि में ना चलो निंदा पे साथ खाई ना खाई का तुमको छोटो अदि चेंग का चाउल कया लो हारो चाउल काथेनी 통지로 बंद्रानी काथेनी 너 짜이게지 어디냐 이거 짜이게 제가 시다 좀 고쳐 감도이냐 아데 개뇨 아데 상봉 아데 보 미트라고 있는 거라 두 어디가 이 뽀 두찌 잡다 자 코로 사진 잘 넣어야 되고 밀라니가 뽀
Jadi ja. Sakit di toko sana ani kau pernah lawan. Doi di luar ba. Orang putih putih cien doi wan itu. Moro di kacang polisi. Kacang polisi lo. Kayak mana lu ini nih ini. Patah tu lu ini. Mau itu kan orang orang baca lo itu bi. Patah tu lu ini. Orang nggak mau cendok cendin. Kacang polisi. Jadi kong nak juga. Lawan tu ini ngai lagi. Luar ba. Lu bah ni. Koi pada sulit. Aci kau tu teman tahu semua. Nggak gitu. Nggak gitu orang itu. Cik kesu jam berapa sana tu? Orang 100 gram 200 gram tu. orang mungkin baca lo itu ni. Cing cik kena jangan itu kan. Cing ni thang ni. Ada di jangan ni apa sahaja apa. Jam tang apa? Ni kayak no, suai kayak no. Ni terang doi. Ni terang tu terang mangau ni sudah. Semua kelak ni jaro. Ising botol. ফোন করতে করতে আজকে বন্ধ আছে কিন্তু বন্ধ দিন আমি ডিউটি করি আর তারপরে ওই যে বাসের বেড়াগুলো কোনো মনিপুরে আসে মেয়েরা ছেলেরা তারা দিলাম তারা তেরো বাসে নিয়ে যায় কই কই সাইন করতাম থ্যাংক ইউ দাদা ওয়েলকাম ওয়েলকাম ꯊꯝꯖꯔꯦ ꯄꯥꯔꯁꯦꯜ ꯌꯧꯖꯔꯛꯑꯦ ꯆꯩꯔꯥꯎꯕꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯒꯤꯅꯤ ꯑꯩꯈꯣꯏ ꯅꯨꯄꯥꯒꯤꯅꯤ ꯍꯣꯔꯦꯟ ꯌꯦꯡꯍꯜꯂꯛꯀꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯔꯗꯔ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯌꯧꯔꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯆꯩꯔꯥꯎꯕꯒꯤ ꯐꯤꯖꯨ ꯐꯤꯖꯥꯝ ꯍꯧꯒꯠꯂꯛꯄꯗ ꯆꯩꯔꯥꯎꯕꯒꯤ ꯐꯤꯖꯣꯜꯁꯨ ꯌꯧꯔꯛꯑꯦ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯑꯩꯅ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯕꯤꯗꯣꯏꯅꯤ ꯃꯥ ꯈꯪꯍꯟꯗꯕꯤꯗ ꯍꯣꯔꯦꯟ ꯌꯦꯡꯃꯤꯟꯅꯁꯤ ꯍꯣꯔꯦꯟꯒ ꯌꯦꯡꯉꯔꯣꯏꯗ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯊꯝꯃꯒꯦꯀꯣ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏꯅ ꯌꯦꯡꯍꯜꯂꯒꯦ ꯅꯨꯡꯁꯥꯁꯦ ꯐꯖꯅ ꯁꯥꯔꯦ ꯑꯩꯁꯦ ꯏꯆꯥ ꯅꯨꯄꯥꯁꯦ ꯃꯈꯥꯗ ꯊꯝꯃ ꯐꯤ ꯐꯧꯕ ꯀꯥꯈꯠꯀꯦꯀꯣ ꯍꯥꯏꯅ ꯑꯊꯥꯕꯉꯩ ꯍꯥꯟꯅ ꯇ꯭ꯔꯥꯏ ꯇꯧ ꯂꯣꯏꯅ ꯊꯝꯖꯔꯕ ꯐꯤ ꯐꯧꯕꯁꯦ ꯀꯥꯈꯠꯀꯦꯀꯣ ꯍꯥꯏꯅ ꯏꯆꯥ ꯅꯨꯄꯥ ꯊꯝꯃꯒ ꯍꯥꯏꯅ ꯀꯨꯝꯊꯔꯛꯄꯗ ꯑꯃꯨꯛ ꯚꯟꯗ꯭ꯔꯥꯒꯤ ꯋꯥꯔꯤ ꯁꯨꯅꯥꯅ ꯂꯩꯕꯗ ꯊꯦꯡꯉꯦ ꯄꯨꯡꯁꯦ ꯑꯁꯤ ꯀꯥꯈꯠꯂꯅꯤ ꯆꯠꯈꯤꯕꯒ ꯐꯤ ꯍꯥꯟꯅ ꯐꯧꯔꯨꯈꯤꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯥꯔꯁꯦꯜꯁꯦ
ngasi na hela ba ngasi na hela lo Hazare Chana bom mata bom gitu buat ngasa sila mathak ta ka da bida sida waina du sida waina paul